Hello viewers. Ethel Studio gi ngasigi video tutorial asi koi Photoshop ki smart object habidugi matangdani. Wedding photographer singna yam tuna photo making sembagi step amsu ai haijage aduga losalakpada nawa Photoshop CC 2019 user singi oiba bonus point amsu ai hapsage mayam punna miyeng taminase. Hauji horsi Photoshop ta click tawrasi. File jangasi new file am same si file maming si smart object ani tholasi photo jangasi size si magi default size da khalasi resolution ju 300 te leire adu create tawre adu koi Photoshop da photo import tawbigi step si ani ni file changaga open tawraga photo do click tawraga open tawraga adu click tawraga drag tawraga smart object ki page changaga page da thadokpa marak thadokpa yade aduga top step amna folder du nakanda tholaga photo do khalaga drag tawga thadokpane sini side by side thamaga yengasi tick tawre zoom tawre yengsi almost samane ko import tawre layer tonga tonga madani hujik laise adu khenaba amdi laire khenaba si kadai da laipano haina munna yeng matamda koi layer da yengsi ida icon ama box ama nappaga laise smart object thumbnail aina haire aduna haibdi misigi layer si smart object oire aduga sigi atopa layer sina smart object natre adu hujik koigi smart object natabasi free transform to yengsi corner degi drag tawre aduga pixel le tick tawre adagi mo koigi smart object si mo edit changaga free transform tawre corner degi drag tawre shift namaga corner degi drag tawre adagi koigi angangi oiba greeting gumba ama sembagi mong ni tawdusi smart object file sida thangjalle thame ada koina thangjaliba left side si am chawre photo si am pikre en khalasi adu koigi smart object na tabasi khale edit change free transform tawre adu shift nama corner degi chinge chana Photoshop CC dadi shift nam dasu corner de chingaga dum my scale chi kaide hujik dawre hujik photo je blur chakre smart object ngai pixel gi bududi chawtho asu photo je blur chatte sini smart object ki kana base fana yamna resize tawrasu pixel asu hanigi position du mo chawtor matamda mai pixelate taw oida base sigi kana base ni smart object ki ham point tang zoom tor yengasi si side tamasi do smart object layer sigi limitation khara le samna haibada tang zoom tor yengasi koigi nakanda leiba tool se tool kharadi khara makai maximum tool smart object apply to yade kaigo apply to ge hai tari sima dialog box ama rasterize to haibagi ama thole degi sigi brush su active oide clone su yade degi sisu yadre eraser su mutakin hono dum chamana ba dialog box ama thole degi sigi gradient su yadre si yadaba si smart object si kaigumba khona semdaba yadere hai taragadi kamai tawra semgadagi habda layer du changasi right click tawrasi adu rasterize layer haina ma leire ada name click tawre adang sagi icon thumbnail ma cham thokpado du mangre aduga brush tawraga sangaga di yengasi opacity si
29 ꯊꯝꯃꯦ ꯑꯗꯨꯒ ꯀꯂꯔꯁꯤ ꯋꯥꯏꯠ ꯈꯜꯂꯦ ꯑꯗꯨꯒ ꯁꯪꯉꯦ ꯁꯤꯒꯤ ꯕ꯭ꯂꯦꯛꯁꯤ ꯈꯤꯇꯪ ꯃꯝꯕꯗꯣ ꯉꯥꯟꯊꯣꯛꯍꯜꯂꯦ ꯁꯨꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ Z ꯇꯧꯔꯦ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯥꯏꯀꯣꯟꯁꯨ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯂꯦꯌꯔꯁꯤ ꯁ꯭ꯃꯥꯔꯠ ꯑꯣꯕꯖꯦꯛꯇ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯕ ꯇꯨꯜꯁ ꯈꯔ ꯂꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯍ꯭ꯌꯨ ꯁꯦꯆꯨꯔꯦꯁꯟ ꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯁꯦꯆꯨꯔꯦꯁꯟꯁꯦ ꯕ꯭ꯂꯦꯛ ꯋꯥꯏꯠꯇ ꯈꯤꯇꯪ ꯇꯧꯕꯗ ꯆꯤꯡꯉꯦ ꯑꯗꯨ ꯉꯁꯥꯏ ꯐꯣꯇꯣ ꯑꯅꯤꯃꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯈ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯈꯤꯇꯪ ꯕ꯭ꯂꯔ ꯆꯠꯄ ꯐꯣꯇꯣꯗꯨꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯟꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯐꯣꯇꯣ ꯕ꯭ꯂꯔ ꯆꯠꯇꯕ ꯀ꯭ꯂꯤꯌꯔ ꯑꯣꯏꯕꯁꯤ ꯈꯤꯇꯪ ꯄꯥꯝꯃꯦ ꯑꯗꯨꯅ ꯁꯤꯒꯤꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯦ ꯀ꯭ꯂꯤꯛ ꯇꯧꯕ ꯃꯇꯝꯗ ꯃꯥꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯣꯏꯁꯦ ꯃꯥꯒꯤ ꯍꯦꯛ ꯃꯈꯥ ꯂꯩꯕ ꯂꯦꯌꯔ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯆꯤꯡ ꯃꯇꯝꯗ ꯂꯦꯌꯔ ꯑꯗꯨꯇꯪ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯦ ꯂꯦꯌꯔꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯔꯦ ꯔꯤꯁꯥꯏꯖ ꯇꯧꯔꯁꯨ ꯃꯥꯒꯤ ꯀꯩꯅꯣ ꯍ꯭ꯌꯨ ꯁꯦꯆꯨꯔꯦꯁꯟꯗꯨꯗꯤ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯔꯦ ꯂꯦꯌꯔꯁꯨ ꯇꯣꯉꯥꯟꯅ ꯂꯩꯔꯦ ꯂꯧꯊꯣꯛꯑꯁꯨ ꯑꯣꯔꯤꯖꯤꯅꯦꯜꯗꯣ ꯄꯥꯝꯃꯁꯨ ꯑꯁꯤꯒꯤ ꯃꯤꯠꯁꯤ ꯂꯧꯊꯣꯛꯑꯒ ꯑꯗꯨꯝ ꯑꯣꯔꯤꯖꯤꯅꯦꯜ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯀꯥꯟꯅꯕ ꯑꯃꯅ ꯂꯦꯌꯔ ꯃꯥꯔꯛꯁ ꯑꯣꯏꯅ ꯊꯣꯛꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯐꯨꯔꯤꯠꯁꯤ ꯈꯤꯇꯪ ꯉꯥꯡꯍꯟꯅꯤꯡꯉꯁꯨ ꯁꯤꯒꯤ ꯂꯦꯌꯔ ꯃꯥꯔꯛꯁꯦ ꯀ꯭ꯂꯤꯛ ꯇꯧꯔꯦ ꯑꯗꯨꯒ ꯀꯂꯔꯁꯤ ꯕ꯭ꯂꯦꯛ ꯈꯜꯂꯦ ꯂꯦꯌꯔ ꯃꯥꯔꯛꯁꯦ ꯋꯥꯏꯠꯅꯤꯅ ꯑꯗꯨꯒ ꯐꯨꯔꯤꯠꯇ ꯁꯪꯖꯤꯜꯂꯦ ꯁꯪꯕ ꯃꯇꯝꯗ ꯑꯣꯔꯤꯖꯤꯅꯦꯜ ꯍꯥꯟꯅꯒꯤ ꯀꯂꯔ ꯑꯗꯨ ꯔꯤꯒꯦꯟ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯁꯪꯉꯦ ꯔꯐ ꯑꯣꯏꯅ ꯁꯪꯉꯁꯤ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜꯅꯤꯅ ꯔꯐ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯝ ꯊꯨꯅ ꯁꯪꯉꯁꯤ ꯁꯨꯃꯥꯏꯅ ꯀꯂꯔꯁꯤ ꯌꯥꯝ ꯉꯥꯡꯍꯟꯅꯤꯡꯕ ꯌꯥꯝ ꯉꯥꯡꯍꯟꯅꯤꯡꯗꯕ ꯑꯗꯨ ꯆꯥꯡꯗ ꯀꯩꯅꯣ ꯇꯧꯔꯦ ꯁꯪꯖꯤꯜꯂꯦ ꯁꯤꯅꯤ ꯁ꯭ꯃꯥꯔꯠ ꯑꯣꯕꯖꯦꯛꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯕ ꯏꯐꯦꯛꯁꯤꯡꯒꯤ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯁ꯭ꯃꯥꯔꯠ ꯑꯣꯕꯖꯦꯛꯀꯤ ꯃꯊꯪꯒꯤ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯃꯥꯔꯠ ꯑꯣꯕꯖꯦꯛꯇ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯁꯤ ꯀꯩꯅꯣꯗ ꯁꯤꯒꯤ ꯐꯣꯇꯣꯁꯣꯞ ꯐꯥꯏꯜꯁꯦ ꯑꯣꯄꯟ ꯇꯧꯔꯒ ꯌꯦꯡꯁꯤ ꯁꯤ ꯍꯧꯖꯤꯛ ꯂꯨꯍꯣꯡ ꯄꯟꯊꯥꯅꯤꯅ ꯐꯣꯇꯣ ꯑꯦꯜꯕꯝ ꯃꯦꯀꯤꯡꯗ ꯑꯦꯛꯖꯥꯝꯄꯜꯁꯤ ꯄꯤꯖꯒꯦ ꯁꯤ ꯂꯩꯔꯤꯕ ꯐꯣꯇꯣꯁꯤꯡꯁꯤ ꯁ꯭ꯃꯥꯔꯠ ꯑꯣꯕꯖꯦꯛꯇ ꯂꯣꯏ ꯂꯩꯔꯦ ꯑꯥꯏꯀꯣꯟ ꯊꯝꯅꯦꯜ ꯂꯣꯏ ꯌꯥꯎꯔꯤꯁꯦ ꯑꯗꯨꯅ ꯁꯤꯗ ꯂꯦꯌꯔ ꯑꯃ ꯈꯜꯂꯒ ꯔꯤꯄ꯭ꯂꯦꯁ ꯀꯟꯇꯦꯟ ꯍꯥꯏꯅ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕ ꯃꯇꯝꯗ ꯁꯤꯗ ꯌꯦꯡꯁꯤꯀꯣ ꯁꯤꯒꯤ ꯎꯁꯤ ꯈꯜꯂꯁꯤ ꯑꯗꯨ ꯄ꯭ꯂꯦꯁ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏ ꯐꯣꯇꯣꯁꯤ ꯔꯤꯄ꯭ꯂꯦꯁ ꯇꯧꯊꯣꯛꯈ꯭ꯔꯦ ꯍꯥꯟꯅ ꯑꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯗꯤꯖꯥꯏꯟ ꯇꯧꯔꯤꯕꯗꯨꯗꯤ ꯀꯩꯝꯇ ꯏꯐꯦꯛ ꯇꯧꯗ꯭ꯔꯦ ꯂꯥꯏꯛ ꯋꯥꯏꯁ ꯁꯤꯒꯤ ꯂꯦꯌꯔꯁꯤꯁꯨ ꯈꯜꯂꯦ ꯑꯗꯨꯒ ꯔꯤꯄ꯭ꯂꯦꯁ ꯀꯟꯇꯦꯟ ꯍꯥꯏꯔꯒ ꯐꯣꯇꯣ ꯑꯇꯣꯞꯄ ꯑꯃ ꯀ꯭ꯂꯤꯛ ꯇꯧꯔꯁꯤ ꯁꯤꯁꯤꯗꯤ ꯈꯜꯂꯁꯤ ꯑꯗꯨꯒ ꯄ꯭लेस ꯇꯧꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯌꯥꯝ ꯊꯨꯅ ꯆꯦꯟꯖ ꯇꯧꯔꯦ ꯇꯦꯝꯄ꯭ꯂꯦꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯊꯝꯈ꯭ꯔꯒ ꯇꯦꯝꯄ꯭ꯂꯦꯠꯇꯣ ꯍꯟꯅ ꯍꯟꯅ ꯁꯤꯖꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯁ꯭ꯃꯥꯔꯠ ꯑꯣꯕꯖꯦꯛꯇ ꯂꯩꯔꯦ ꯁꯤꯒꯤ ꯅꯨꯄꯤꯁꯤꯁꯨ ꯔꯤꯄ꯭लेꯁ ꯇꯧꯊꯣꯛꯑꯁꯤ ꯁꯨꯃꯥꯏꯅ ꯔꯤꯄ꯭लेꯁ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯁꯤꯒꯤꯁꯤ ꯁꯦꯞ ꯇꯧꯔꯁꯤ JPEG ꯑꯣꯏꯅ ꯃꯤꯡꯒꯤ ꯐꯣꯇꯣ ꯃꯦꯀꯤꯡ ꯄꯦꯖ 1 ꯍꯦꯛꯇ ꯍꯥꯏꯔꯁꯤ ꯁꯦꯞ ꯇꯧꯔꯦ ꯍꯧꯖꯤꯛ ꯁꯦꯞ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯐꯣꯇꯣꯁꯣꯞ CC 2019 ꯌꯨꯖꯔꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯄꯟꯈꯤꯕ ꯕꯣꯅꯁꯇꯨꯒꯤ ꯃꯇꯥꯡꯗ ꯇꯥꯛꯆꯒꯦ ꯑꯁꯤ ꯂꯣꯏ ꯀ꯭ꯂꯣꯖ ꯇꯧꯔꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯦꯞ ꯇꯧꯈꯤꯕ JPEG ꯐꯥꯏꯜꯗꯨ ꯑꯣꯄꯟ ꯇꯧꯔꯁꯤ ꯂꯩꯔꯦ ꯐꯣꯇꯣ ꯃꯦꯀꯤꯡ ꯄꯦꯖ 1 ꯑꯣꯄꯟ ꯁꯤꯗꯤ JPEGꯅꯤ ꯄꯨꯔꯥ ꯃꯔꯖ ꯇꯧꯔꯒꯅꯤ ꯊꯣꯛꯂꯛꯏꯁꯦ ꯁꯤꯗ ꯔꯤꯄ꯭लेꯁ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟ ꯂꯩꯇꯦ ꯑꯗ ꯁꯤꯗ ꯔꯨꯂꯔꯁ ꯀꯟꯇ꯭ꯔꯣꯜ R ꯀꯤꯕꯣꯔꯗ ꯁꯣꯔꯠꯀꯠ ꯀꯣ ꯔꯨꯂꯔꯁ ꯊꯣꯛꯍꯜꯂꯁꯤ ꯑꯗꯨꯒ ꯁꯤꯗ ꯒꯥꯏꯗꯁꯤꯗ ꯆꯤꯡꯉꯦ ꯊꯥꯗꯣꯛꯑꯦ ꯁꯤꯗꯒꯤ ꯆꯤꯡꯉꯦ
click tꯧꯔ ꯆꯤꯡꯉꯦ ꯊꯥꯗꯣꯛꯑꯦ ꯁꯤꯅ guide ꯅꯤ ꯃꯊꯛꯇꯩꯁꯨ ꯆꯞ ꯃꯥꯟꯅꯅ ꯆꯤꯡꯉꯦ ꯊꯥꯗꯣꯛꯑꯦ ꯑꯃꯒꯁꯨ ꯆꯤꯡꯉꯦ ꯊꯥꯗꯣꯛꯑꯦ ꯑꯃꯨꯛꯀꯁꯨ ꯆꯤꯡꯉꯦ ꯊꯥꯗꯣꯛꯑꯦ ꯑꯃꯒꯁꯨ ꯆꯤꯡꯉꯦ ꯊꯥꯗꯣꯛꯑꯦ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯠꯇꯒꯤ ꯑꯦꯅꯤ ꯐꯣꯇꯣ ꯃꯦꯀꯤꯡꯒꯤ ꯗꯤꯖꯥꯏꯟꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ guide ꯄꯤꯁꯜꯂꯒ ꯁꯨꯃꯥꯏꯅ guide ꯄꯤꯁꯜꯂꯦ ꯐꯣꯇꯣꯁꯣꯞꯀꯤ ꯑꯅꯧꯕ ꯑꯞꯒ꯭ꯔꯦꯗꯦड ꯇꯨꯜ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯝ ꯇꯨꯜ ꯍꯥꯏꯅ ꯑꯅꯧꯕ ꯑꯃ ꯐꯣꯇꯣꯁꯣꯞ CC 2019ꯗ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯦ ꯁꯤꯒꯤꯁꯤ ꯈꯜꯂꯒ ꯗ꯭ꯔꯦꯒ ꯇꯧꯔꯦ ꯊꯥꯗꯣꯛꯑꯦ ꯂꯦꯌꯔꯗ ꯑꯅꯧꯕ ꯂꯦꯌꯔ ꯑꯃ ꯄꯣꯞ ꯑꯞ ꯇꯧꯔꯦ ꯁꯤ ꯀꯃꯥꯏꯅ ꯐꯣꯇꯣ ꯑꯦꯗ ꯇꯧꯒꯗꯒꯦꯗ ꯐꯣꯜꯗꯔꯗꯨ ꯍꯥꯡꯇꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯐꯣꯇꯣꯗꯣ ꯈꯜꯂꯒ ꯁꯤꯒꯤ ꯖ꯭ꯋꯦꯂꯔꯤꯒꯤꯁꯤ ꯍꯦꯛꯇ ꯊꯝꯃꯁꯤ ꯊꯥꯗꯣꯛ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤꯕ ꯐ꯭ꯔꯦꯝꯗꯨꯗ ꯆꯞ ꯆꯥꯅ ꯊꯣꯛꯂꯛꯑꯦꯕ ꯉꯁꯥꯏꯒꯤ ꯇꯦꯝꯄ꯭ꯂꯦꯠꯇ ꯔꯤꯄ꯭ꯂꯦꯁ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯁꯤꯒꯤꯁꯦ ꯈꯤꯇꯪ ꯔꯣꯁꯤ ꯈꯤꯇꯪ ꯌꯥꯎꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝ ꯂꯥꯏꯅ ꯈꯨꯠ ꯆꯪꯗꯕꯤꯗ ꯇꯧꯕ ꯌꯥꯔꯦ ꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯒ Ctrl T ꯐ꯭ꯔꯤ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯄꯜ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯐꯣꯇꯣꯁꯦ ꯔꯤꯁꯦꯝꯄꯜ ꯇꯧꯕ ꯌꯥꯕ ꯁꯤꯒꯤꯁꯤ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯃꯦꯀꯤꯡ ꯁꯦꯝꯕꯒꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯇꯨꯜꯅꯤ ꯑꯗꯒꯤ ꯃꯊꯛꯀꯤꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯐ꯭ꯔꯦꯝ ꯇꯨꯜꯁꯦ ꯈꯜꯂꯒ ꯁꯦꯝꯄꯜ ꯑꯦꯔꯤꯌꯥ ꯑꯃ ꯁꯦꯂꯦꯛ ꯇꯧꯔꯦ ꯑꯗꯨꯒ ꯐꯣꯜꯗꯔ ꯍꯥꯡꯗꯣꯛꯑꯦ ꯑꯗꯨꯒ ꯐꯣꯇꯣ ꯑꯃ ꯗ꯭ꯔꯦꯒ ꯇꯧꯔꯒ ꯗ꯭ꯔꯣꯞ ꯇꯧꯔꯦ ꯗ꯭ꯔꯦꯒ ꯇꯧꯔꯦ ꯑꯗꯨꯒ ꯗ꯭ꯔꯣꯞ ꯆꯞ ꯃꯥꯟꯅꯅ ꯐꯣꯇꯣꯁꯨ ꯂꯩꯔꯦ ꯑꯗꯨ ꯈꯤꯇꯪ ꯁꯦꯝꯄꯜ ꯆꯤꯡꯁꯤ ꯈꯤꯇꯪ ꯀꯛꯊꯠꯂꯁꯤ ꯇꯧꯒꯦ ꯇꯥꯔꯁꯨ ꯁꯤ ꯑꯅꯤꯁꯨꯕ ꯕꯣꯛꯁꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯒ Ctrl 3 ꯇꯧꯔꯒ ꯔꯤꯁꯦꯝꯄꯜ ꯇꯧꯔꯦ ꯇꯤꯛ ꯇꯧꯔꯦ ꯁꯤꯅꯤ ꯑꯅꯧꯕ ꯐꯣꯇꯣꯁꯣꯞ CC 2019 ꯌꯨꯖꯔꯁꯤꯡꯒꯤ ꯑꯣꯏꯕ ꯕꯣꯅꯁ ꯄꯣꯏꯟꯠ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯔꯦ ꯃꯇꯥꯡꯁꯤꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜꯁꯤ ꯂꯣꯏꯖꯔꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯦꯟꯖꯣꯏ ꯇꯧꯕꯤꯔꯕꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯕꯦꯜ ꯑꯥꯏꯀꯣꯟꯗꯨꯁꯨ ꯅꯝꯕ ꯀꯥꯎꯕꯤꯒꯅꯨ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁ ꯂꯥꯛꯄ ꯈꯨꯗꯤꯡ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕ ꯊꯦꯡꯛ ꯌꯨ